ꯅꯝꯊꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯒ ꯂꯩꯔꯝꯂꯦ ꯃꯦꯔꯤ ꯀꯣꯝ꯫ ꯃꯃꯤꯡ ꯂꯩꯔꯕꯤ ꯕꯣꯛꯁꯔ ꯑꯦꯝ.ꯁꯤ. ꯃꯦꯔꯤ ꯀꯣꯝꯅ ꯑꯍꯥꯟꯕꯒꯤ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯈꯤꯕꯒꯤ ꯃꯔꯝ ꯄꯤꯔꯗꯨꯅ ꯁꯥꯡꯂꯕ ꯆꯍꯤ 10 ꯔꯣꯝ ꯅꯝꯊꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯔꯨꯔꯛ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯂꯦꯝꯄꯤꯛꯁ ꯒꯦꯝꯁꯇ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯈ꯭ꯔꯕꯤ ꯃꯦꯔꯤ ꯀꯣꯝꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦꯗ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯗ ꯃꯍꯥꯛꯄꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯂꯛꯄꯗꯒꯤ ꯑꯍꯥꯟꯕꯒꯤ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯅꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯕꯗꯒꯤ ꯁꯦꯡꯗꯣꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯔꯕꯤ ꯃꯁꯥꯒꯤ ꯆꯍꯤ 94 ꯁꯨꯔꯕꯤ ꯃꯦꯔꯤ ꯀꯣꯝꯅ ꯍꯥꯏꯈꯤ ꯆꯍꯤ 10 ꯍꯦꯟꯅ ꯑꯣꯟꯂꯔ ꯀꯣꯝꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯀꯨꯝꯖꯥ 2023ꯗꯒꯤ ꯇꯣꯈꯥꯏ ꯂꯩꯔꯛꯈꯤ꯫ ꯀꯨꯝꯖꯥ 2022ꯒꯤ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯃꯥꯡꯑꯣꯏꯅꯅ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄ ꯌꯥꯎꯕꯗꯒꯤ ꯊꯥ ꯈꯔ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯝꯊꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯂꯨꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯜꯂꯝꯕ ꯇꯧꯗꯅ ꯂꯟ-ꯊꯨꯝ ꯀꯌꯥꯃꯔꯨꯝ ꯕꯟꯗꯥꯟ ꯊꯝꯂꯝꯕꯒ ꯂꯣꯏꯅꯅ ꯏꯪꯈꯣꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯝꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏ ꯈꯔꯗꯒꯤ ꯄꯨꯔꯨꯕ ꯁꯦꯜ ꯁꯤꯡꯗꯣꯛꯇꯕ ꯃꯔꯝꯅ ꯃꯁꯥꯒꯤ ꯂꯝ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯅꯝꯗꯨꯅ ꯃꯨꯟꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯂꯔꯅꯗꯤ ꯃꯦꯔꯤ ꯀꯣꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯂꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯨꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯖꯅꯨꯋꯥꯔꯤ 18ꯗ ꯀꯧꯔꯤꯕ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯃꯤꯇꯤꯡꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯀꯧꯕꯒꯤ ꯃꯇꯝ ꯅꯧꯅ ꯂꯦꯞꯀꯗꯧꯔꯤ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯌꯥꯎꯍꯟꯅꯕ ꯑꯦꯝ.ꯑꯩꯆ.ꯑꯦꯅ ꯁꯨ ꯒ꯭ꯔꯨꯞꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯤ꯫ ꯀꯨꯀꯤ ꯖꯣꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 18ꯗ ꯄꯨꯟꯅ ꯈꯟꯅꯅꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯌꯥꯎꯔꯤꯕ ꯂꯥꯂꯧꯂꯨꯞꯁꯤꯡꯅ ꯀꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯒꯨꯋꯥꯍꯥꯇꯤꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯀꯧꯕꯒꯤ ꯃꯇꯝ ꯅꯧꯅ ꯂꯦꯞꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯌꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯀꯣꯝꯊꯣꯔꯛꯇꯨꯅ ꯃꯩꯇꯩꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯨꯀꯤ ꯄꯨꯝꯅꯃꯛꯄꯨ ꯌꯦꯛꯅꯕ ꯅꯠꯇꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯀꯣꯀꯣꯃꯤꯅ ꯏꯝꯐꯥꯜ ꯑꯁꯤ ꯀꯨꯀꯤ ꯖꯣꯁꯤꯡ ꯑꯀꯤꯕ ꯂꯩꯇꯅ ꯆꯪꯂꯛꯄ ꯌꯥꯔꯦ ꯑꯣꯄꯟ ꯑꯣꯏꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟ ꯃꯁꯥꯃꯛꯅꯁꯨ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯩꯇꯩꯁꯤꯡꯒꯤ ꯌꯦꯛꯅꯕ ꯂꯣꯏꯅꯃꯛ ꯅꯠꯇꯦ, ꯃꯄꯥꯟꯗꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯂꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯁꯤꯟꯗꯨꯅ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯃꯅꯤꯄꯨꯔꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯁꯣꯛꯍꯜꯂꯛꯄ ꯀꯥꯡꯕꯨ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯅꯠꯇꯅ ꯑꯇꯩꯗꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯐꯣꯛꯁꯅ ꯀꯨꯀꯤ ꯄꯨꯝꯅꯃꯛꯄꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩꯁꯤ ꯑꯁꯨꯝ ꯌꯦꯛꯅꯕ ꯑꯃꯗꯧꯅ ꯂꯩꯔꯤꯕꯁꯤ ꯇꯣꯛꯍꯟꯅꯕ ꯂꯣꯠꯅ ꯑꯃꯁꯨꯡ ꯐꯣꯡꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯩꯇꯩꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯒ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯃꯛ ꯑꯦꯝ.ꯑꯩꯆ.ꯑꯦꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯅꯔꯤꯕ ꯀꯥꯡꯕꯨꯅ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯀꯟꯅ ꯂꯩꯕ ꯃꯔꯝꯅ ꯖꯅꯨꯋꯥꯔꯤ 18ꯒꯤ ꯃꯤꯐꯝ ꯑꯁꯤ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯛꯂꯒꯗꯤ ꯃꯈꯣꯏꯒ ꯁꯦꯟꯇꯔꯒꯒꯤ ꯃꯔꯛꯇꯁꯨ ꯃꯔꯤ ꯐꯂꯛꯇꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯍꯥꯎꯁ ꯗꯤꯖꯣꯜꯐ ꯇꯧꯅꯤꯡꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 352(1) ꯃꯈꯥꯗ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯝꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯥꯎꯁ ꯗꯤꯖꯣꯜꯐ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯁꯥꯡꯊꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯕ ꯂꯥꯛꯄ ꯌꯦꯛꯅꯕꯅ ꯂꯥꯟꯗꯥꯔꯛꯄ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯃꯛꯇꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯃꯁꯥꯃꯛꯅꯁꯨ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯒꯠꯂꯦ ꯍꯥꯏꯔꯤꯉꯩ ꯃꯔꯛꯁꯤꯗ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯂꯒ ꯍꯥꯎꯁ ꯀꯝꯗꯧꯅ ꯃꯨꯊꯠꯀꯗꯧꯔꯤꯕꯅꯣ? ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯂꯒ ꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯄꯥꯝꯂꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯪꯒꯤꯠ ꯄꯤꯔꯒ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕ ꯌꯦꯡꯗꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯕ ꯌꯥꯏ ꯍꯥꯏꯅꯔꯤ꯫ ꯑꯦꯝ.ꯑꯩꯆ.ꯑꯦꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯂꯝꯕꯤ ꯑꯅꯤ ꯊꯣꯛꯅ ꯄꯣꯔꯝ ꯌꯥꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯒꯁꯨ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯕꯤ.ꯖꯦ.ꯄꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯌꯥꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯛ ꯑꯅꯤ ꯊꯣꯛꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯁꯤꯟꯅꯗꯨꯅ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯦꯝ.ꯑꯩꯆ.ꯑꯦꯒꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯦꯗꯚꯥꯏꯖꯔ A.K. ꯃꯤꯁ꯭ꯔꯥꯗ ꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯇꯒꯤ ꯀꯥꯔꯛꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯩꯇꯩꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ A.K. ꯃꯤꯁ꯭ꯔꯥꯅ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯗꯨꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯁꯥꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯗꯤꯁꯤꯖꯟꯁꯤꯡ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯖꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯅꯕꯒꯤ ꯀꯟꯁꯦꯟꯁꯁ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯃꯥꯌꯣꯟꯗ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫
Official aduna makha tarduna Manipurda Sarkar semdringai maoina Meitei amasung Kuki gi MLA sing punna faminna ba haibasi araiba wafam nati adubu ministry asina locally ba khongthang asi community ani gi MLA sing na punna faminna handuna common consensus oiba decision ama soidina lawrakani haibigi thajaba sing thamli hari mifam aduda yamna mayek sing na khangkhibadi Kuki jo council gi luchingba sing na home ministry da makhoi gi political right sing protect tौनबगी वाफम असिदी चुमले अमरमदा कुकी जो लीडर सिंगना एजेंसी सिंगदा फोंदोकलंबदी अखोय हौजिक लान थोकली अखोय हाइबदी कुकी जो मियाम जस्टिस फंगदना लेबी अदुगा मिफम अदुदा एग्रीमेंट सेटलमेंट अमसुंग अंडरस्टैंडिंग पुरखिबा लाइटे पामलिबा राइटफुल पॉलिटिकल एक्सपीरियंस सिंग फंगबा लाइट्री टीवी चैनल अमदा दिल्ली मैते कोऑर्डिनेटिंग कमिटी डीएमसीसी की कन्वेनर डॉक्टर सेराम रोजेस ना फोंदोखिबदा तोंगान तोंगान मैते की सिविल सोसाइटी ग्रुप सिंगना लोइना होम मिनिस्ट्री के ऑफिसर सिंगर राउंड केयरक वरी साबा लेख्रे सनखिबा वरी सिंग अदुदा होम मिनिस्ट्री के ऑफिसर सिंग द कम्युनिटी अनिगी मियोय सिंग न पुन लेमिनबा याबगी स्टेप सिंग पाइखत पियो हाइबी वाफम सिंग थमकी मसिगी मथक्ता इकुई कुइदना पांगथोखिबा कुकी अमसुंग मैते गी एमएलए सिंगल लोइना सेंट्रल बीजेपी के लीडर सिंग मरु ओइना जेपी नंदा बीजेपी के नेशनल जनरल सेक्रेटरी बेल संतोष संबित पत्र अमसुंग अतै मकुक थोंबा लीडर सिंग फमिनदुना मणिपुरदा पॉपुलर गवर्नमेंट अमा थमनबा खनकी मिफम अदुदा बीजेपी सेंट्रल लीडर सिंग न एमएलए सिंग अदुदा मणिपुरदा पॉपुलर गवर्नमेंट अमा लेहनबा असि सेंट्रल बीजेपी के अपामबनी हारिबा खोंथांग असि मणिपुरदा थमलिबा प्रेसिडेंट रूल मथंग था फेब्रुवारी 13 दा लोइगदबा मरमना मतम असिगी मनंगदा मणिपुरदा पॉपुलर गवर्नमेंट अमा थमनबा होनबा हाइबसि सेंटर की मथौनि हाइना फोंदोखि हाइरि मिलिटरी ना लेंगांगलिबा म्यांमार दा अनि सुबा तांका की मिखल पांगथोखरे चही मंगा की ममांगदा मिलिटरी ना लेंगा पाइसिनख्रबा म्यांमार दा ngasi ani suba तांका की मिखल पांगथोखरे मिलिटरी गवर्नमेंट अमसुंग कुलाई पाइबा ऑपोजिशन फोर्स की मरकता खुथोकना बना मरम ओइरगा सिविल वार की सैथेंग फंगलिबा मफम सिंग यावना ngasi ayu pung 6 tagi टाउनशिप चामदा मियामना बोट थादनकी साइगेंग माक्वे मंडली बारगो मोनसान कैचिन कया अमदी केन स्टेट सिंग यावना तोगान तोगान टाउनशिप चामदा ngasi ayu anganbadagi मियामना पोलिंग स्टेशन सिंग दा बोट थादा बथोंगनरकी हाइरिबा मफम सिंग अदु मतम खरगी ममांगदा मिलिटरी जुनता अमसुंग ऑपोजिशन फोर्सेस की मरकता खुथोंगनखिबा मरमना अकनबा सेक्शन थोरांग मरकता मिखल पांगथोकनबा थोरांग लौखलकपनी सिविल वार न मरम ओइरगा लेबासिदा तांका अहुम थोकना मिखल पांगथोकले डिसेंबर 19 दा अहानबा तांका की मिखल पांगथोकतुना म्यांमार गी अपुनबा टाउनशिप चहुमगा कुंथ्रा गी मनुंगदा चामगा अनीदा मिखल पांगथोकि रमना ग्रीनलैंड गी मियोय अमममदा डॉलर लाख अममम पीगे हाइख्रे यूएस प्रेसिडेंट डोनाल्ड ट्रम्प ना मालेम गी मियाम बो अंगक पोखन बयाबा थौरांग कया लेप्तना लौखलगली तोंगान तोंगान बा पोलम सिंगदगी लौबा टैरिफ हेंगत हनखिबगा लोइना वीजा गी कांगलोन सेमदोखिबा अमसुंग वेनेजुएला गी प्रेसिडेंट निकोलस मदुरो फाजिनदुना पाउचे सिंगी मरोइबा पाउ ओहेनकी ख्वाइदगी कोन ओइना ग्रीनलैंड लौसिनबा थौरांग अमा लौखलगली थौरांग असिगी सरुक अमा ओइना ग्रीनलैंड दा लैरिबा मियोय लिसिंग यांखै गा तरेट पु लैबगी वाफम फावबा फोंदोरगली रॉयटर्स की रिपोर्ट मतुगिना ग्रीनलैंड की मियोय अमममदा डॉलर लिसिंग 10 दगी डॉलर लाख अमा फावबा पीनबा थौरांग तौख्रे थौरांग असिगी मकादा यूएस ना डॉलर बिलियन 3 चादिंग तौनबा सेम सारे हारी ग्रीनलैंड की प्राइम मिनिस्टर जेम्स फेडरिक नेल्सन ना दी ट्रम्प की थौरांग असी अंगावबगी मतौनी हाइना फोंदोखि ग्रीनलैंड दा लैरिबा मियामबु सेल पिरगा लैबा याबा पोसक अमा ओइना उरिबसे ngakningai ओइ हाइना मांगना सोशल मीडिया दा थागलकपा वारोल अमदा हाइरी चेरक्सिदा फ्रांस जर्मनी इटली पोलैंड स्पेन अमसुंग डेनमार्क ना पुना थादोरकपा वारोल अमदा यूनाइटेड स्टेट पु ग्रीनलैंड की मथक्ता करिगुम्बा अमता लौखलक्तन बा खंगलक्खि यूनाइटेड किंगडम फ्रांस जर्मनी इटली पोलैंड स्पेन अमदी डेनमार्क की लुचिंगबसिंगनासु ग्रीनलैंड की मराइबग लेपगी वारेप असी डेनमार्क अमसुंग ग्रीनलैंड दा लैरिबा मियामना लौगदबनी हाइना फोंदोरकी चैरक्सिदा यूएस प्रेसिडेंट डोनाल्ड ट्रम्प ना ग्रीनलैंड दा लंदानबगी थौरांग लौखटपा हौरो हाइना मांग खंगनखिबगा यूएस की मकोक थोंबा मिलिटरी कमाना याखिद्रे सोर्स अमना पल्लदुना डेली मेल ना हाई डोनाल्ड ट्रम्प ना जॉइंट स्पेशल ऑपरेशन कमांड जेएसओ सिंदा ग्रीनलैंड लौसिनबगी थौरांग खंगनके अदुबो जॉइंट चीफ ऑफ स्टाफ नदी इंटरनेशनल लॉ की मायokta लैबा मरम ना थौरांग से यूएस कांग्रेस के अयाबा लौद्रबदी थौरांग से लौखटपदा खुदोंग चारोय हाइना फोंदोखि पाम्बै अमा नत्रगा अमा तौदुना ग्रीनलैंड लौसिनबा ngami हाइना ट्रम्प ना डेनमार्क ता अकनबा वाफम थमखरबा मतुंगदा करिगुम्बा अमेरिका ना ग्रीनलैंड लौसिनद्रबदी रशिया नत्रगा चाइना ना सोइदना लौसिनखिबा याय हिरमसिगी मतंगदा इंटरनेशनल लॉ की खाय थोइदोंना मथौ तादे अमेरिका मियाम की याइफनबगी दमा ग्रीनलैंड लौसिनबा थौरांग लौखलकपनी हाइना महांगना फोंदोखि लोइदना डेनमार्क नदी ट्रम्प की वाफम असि हक्चिना लौबगा लोइदना ग्रीनलैंड ngak सेनबगी मतंगदा मतिक चाबा सेक्शन थौरांग लौखले हाइना फोंदोखि बाल विवाह मुक्त भारत कैंपेन अंगांग ओइरिङैदा लुहोंबा हाइबसि इंडिया की आइन की मखादा अंगांग अमबु रेफ तौबगा चब मानै चाइल्ड मैरिज एक्ट 2006 ना चाइल्ड मैरिज रेस्ट्रेन एक्ट 1929 सरदा एक्ट की महूत सिनखी मसिगी पांडमदी विक्टिम सिंगना हेना मपांगल लैबा ngak सेनबा अमसुंग रिलीफ पीबगा लोइदना अंगांग ओइरिङैदा लुहोंबा थिंगबगी महूता अंगांग सिंगी लुहोंबगी चनबी थिंगनबा ओइखि एक असिना मयेक सेंगना हाइरी मदुदि अंगांग हाइबसि चही 19 की मखादा लैबा नुपा नत्रगा चही 19 की मखादा लैबी नुपी अमनी अंगांग ओइरिङैदा लुहोंबा हाइबसिदा पार्टी
ama hektana angang oibagi thawong yawi. Angang oiringeda luhongbagi chanabi asi angang dugi party gi option majority fanglaba matung chahi ani gi manungda district court ta piba petition da thingba thamli amasung lauthokpa yai. Trafficking force nataba natraga lamchat sajat leitaba thawong sing thokpada makhoi asi f inicio oina chanade. Culpable amasung non bailable oiba offense singi manungda angang singa luhongba siguma luhongbagi thoram sing pangthokpa promote tawba saruk yaba mama mapa sing guardian sing yauna nupa sing chahi ani fawbagi jail gi chairak amasung natraga lupa lakh amagi fine piba yawi. Nupi sing di jail da thamloi state sing na child marriage prohibition officer sing CMP khangani makhoin luhongma thingba praman khomjinba awareness hengathanba amasung data report tawgani. Magistrate sing na thoraliba luhongba sing thingnaba injunction thoi masi indabana luhongle haina lauroi. Bal Vivah Mukta Bharat BBMB 2024 ki November 27 ta haudokiba bill Vivah Mukta Bharat BBMB asi child marriage free India haina su khangnei masina leibak sinba thungna child marriage muthanaba Ministry of Women and Child Development MWDD gi thauna farba national commitment ama uli. Mission asi Sustainable Development Goal SDG 5.3 ga yamna nagnana mari leni masigi pandam di 2030 fawbada angang sing ngana luhongba amasung namduna luhongba yauna asoyangam thoanba thabak thoram pumnamak muthatpa asini. Article 21 hingbagi hak amasung masagi ningtamagi makhada India ki constitution na piba thodang aduda yumfam oiduna amasung Prohibition of Child Marriage Act PCMA 2005 ki prohibition gumba yumfam oiba ain gi matinga loidina Bal Vivah Mukta Bharat na angang singda maru oina nupi macha singda amasung maru oina lairaba kanglop singda cham manana soaliba miyam gi oiba khunagi wafam ama kohali. Kangpokpida popi yanthatkre Sisipurda heroin fare. Security Forces ke apunba team amana Kangpokpi district ki ngatan chingsang paring dalam ekar nifu da ain kaina tharama popi pambi sing yanthatkibaga loinina atopa operation amada Churachandpur gi mapot amasung singata tainaba mafamdagi mioi anidagi heroin powder kg 4.3 fagappa ngamkre. Official oiba paw amagi matung ina hai Assam Rifles CRPF amasung Manipur Police ke apunba khutpo amana intelligence na pirakpa report ki matung ina ngarang Kangpokpi district ki ngatan chingsang paring da ain kaina ekar nifu romda tharamba popi sing yanthatkibaga loinina mafam aduda saramba lautang sang taraga mathoi thugaiduna manghantahan ki hairi. Atopa anti narcotic operation amada combined security forces amasung Directorate of Revenue Intelligence ki apunba team amana su chathakiba operation amada Churachandpur district ki mapot amasung Singat ki tainaba mafam amadagi mioi ani check tawba matamda sapon cap 410 da haptuna purakpa heroin powder kg 4.3 fagappa ngamkre hairi. Drug konana faraba mioi sing adudi hangkhan kap amasung Kubjamal kawi makhoi anina tonglakpa chaka mari panba gari amasu security ki team aduna fagat pangam ki hari. Amaramda security forces ki apunma team amana haukiba numit nini asida chathakiba search operation singda masing yamba khusukulai sing fagat pangam kre pau sina makha tarduna hai. Assam Rifles Manipur Police ki apunma team amana Kangpokpi police station ki manung chana laiba Songjang Pakang ki mafam singda thiba humbagi thabak chathaba matamda local da saba pam gun ahum magazine yawba X caliber rifle ama magazine yawba 303 rifle ama magazine yawba .22 gi pistol ani pamgi live round cell taruk 12 bore action rifle taragani thoi fagat pangam ki hairi. Manipur ki crisis asina India ki oina so amuka hena charangnaba oheli economics matam sangna India ki awang nongpok thangba chidai da lairiba Manipur state ta irang thokliba sina Center BJP lengakta chauna crack chatpagi mayon amada purakpa uri haina di economics na report tauri. Report asigi matungina India sima ethnic line da ani thongna khaidokpagum leiba sina BJP Center government miyamna thamliba thajabasing adu tamna tamna mangsilakli hariba khudam asima Manipur state ta su phongna hojiki miyamna uba phangle. Masina takpade India ki oina chauna yeglakpa matamda India manungda internal stability leire haiba asima yek sengle hairi. Report asina makha tarduna hai ruling Bharatiya Janata Party BJP ki policy sing asina so Meitei amasung Kuki ani ki marakta khaibung tariba se hojik phawba samjinba ngamde masigi mathakta political gi chorangnaba leiba amadi Manipurda popular government thamba ngamdaba sina ethnic group singi marakta tension wangkhalakpa amadi lining laison gi khenaba leiba sing asisu asoba maram ama oiri. Manipurda central government na president rule thamlaba su tangdu leitaba puraknabagi lambi sing uba phangdri. Manipurda thokleba irang asimak Hindu Meitei community amasung Christian Kuki population singa thokpa maramna India ki oina yenglaga so hojik internet security crisis oina hojik India da Hindu amasung Christian dharma pasingi marakta chauna ungkatnaba sing thokli. Haiba irang sing asina soalaba community sing BJP na luchingba government asina ningthina handle tawba haitad
ꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯅꯤꯡ ꯁꯥꯏꯟ ꯀꯌꯥꯃꯔꯨꯝ ꯎꯕ ꯐꯪꯂꯕꯁꯨ ꯃꯥꯡꯖꯧꯅꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯃꯦꯖꯔꯁꯤꯡ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯔꯥꯏꯠꯁ ꯒ꯭ꯔꯨꯞꯁꯤꯡꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯅ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯂꯒꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯃꯥꯡꯍꯟ ꯇꯥꯍꯟꯈꯤꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯗꯤꯁꯄ꯭ꯂꯦꯁ ꯐꯦꯃꯤꯂꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯃꯒꯤ ꯑꯦꯂꯥꯎꯋꯦꯟꯁ ꯍꯥꯏꯕꯗꯤ ꯂꯨꯄꯥ 34 ꯈꯛ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤ꯫ ꯑꯗꯨꯒ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯏꯔꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯃꯤ ꯑꯣꯇꯣꯅꯣꯃꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯊꯝꯕꯤꯅꯕ ꯇꯧꯔꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯃꯃꯥꯡ ꯊꯛꯇ ꯄꯥꯜꯂꯝꯕ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤ ꯃꯃꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯛ ꯁꯟꯅ ꯗꯦꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯆꯦꯛꯄꯣꯏꯟꯠ ꯍꯥꯡꯕ ꯑꯁꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯅꯤꯡꯇꯝꯕ ꯐꯪꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯅ ꯁꯣꯛꯍꯜꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯦꯟꯁꯤꯟ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯔꯤꯖꯅꯦꯜ ꯄꯔꯁꯄꯦꯛꯇꯤꯚꯇ ꯌꯦꯡꯂꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯜ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯍꯦꯟꯒꯠꯂꯛꯄ, ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯚꯔꯅꯦꯟꯁ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯅꯤꯌꯣꯝ ꯂꯥꯟꯅ ꯂꯩꯕꯥꯛ ꯁꯦꯝꯂꯛꯄ ꯑꯁꯤꯅ ꯑꯔꯤꯕ ꯁꯦꯄꯔꯦꯇꯤꯁꯠ ꯃꯨꯚꯃꯦꯟꯠꯒꯤ ꯅꯧꯅ ꯃꯌꯣꯜ ꯆꯣꯡꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯏꯟꯗꯤꯌꯥꯅ ꯊꯦꯡꯅꯕꯗ ꯋꯥꯅ ꯊꯣꯛꯀꯗꯕ ꯃꯆꯥꯛꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯒꯣꯁꯠ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯄꯨꯗ ꯉꯁꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯕꯦꯡꯛ, ꯔꯤꯖꯅꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁ, ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯁ꯭ꯇꯣꯔ ꯑꯃꯁꯨꯡ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯂꯩꯗꯨꯅ ꯔꯤꯖꯅꯦꯜ ꯍꯕ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯉꯁꯤꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯑꯃꯁꯨꯡ ꯔꯤꯕꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯨꯠ ꯊꯣꯛꯅꯕꯗꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯒꯣꯁꯠ ꯇꯥꯎꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯕ ꯄꯥꯄꯨꯗ ꯉꯁꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2025ꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯔꯨꯂꯤꯡ ꯃꯤꯂꯤꯇꯔꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯒꯣꯁꯠ ꯇꯥꯎꯟ ꯑꯃ ꯑꯣꯏꯅ ꯂꯩꯕꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯋꯥꯜꯗ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ ꯍꯥꯏꯅ ꯏꯔꯒ ꯊꯦꯠꯂꯤ꯫ ꯑꯗꯨꯕꯨ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯉꯥꯡꯕ ꯑꯣꯏꯔꯒ ꯑꯉꯧꯕ ꯃꯆꯨꯒꯤ ꯁ꯭ꯀꯜ ꯑꯃꯁꯨꯡ ꯀ꯭ꯔꯣꯁꯕꯣꯟ ꯌꯦꯛꯇꯨꯅ ꯃꯅꯨꯡꯗ ꯂꯦꯟꯗꯃꯥꯏꯟꯁꯤꯡ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯤ꯫ ꯑꯜ ꯖꯖꯤꯔꯥ ꯃꯦꯗꯤꯌꯥꯅ ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯥꯄꯨꯟ ꯇꯥꯎꯟꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯥꯎꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯔꯕꯥꯔꯒꯤ ꯃꯐꯝꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩꯅ ꯄꯨꯝꯆꯥꯛ ꯆꯥꯛꯄ ꯑꯃꯁꯨꯡ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯉꯁꯤ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯚꯣꯇꯔꯁꯤꯡꯅ ꯚꯣꯠ ꯊꯥꯗꯒꯦ ꯍꯥꯏꯔꯕꯗꯤ ꯂꯝꯕꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯀꯨꯝꯊꯔꯒ ꯂꯩꯕ ꯇꯦꯛꯇꯤꯀꯦꯜ ꯀꯃꯥꯟꯗ ꯄꯣꯁꯠ ꯃꯈꯥꯗ ꯊꯥꯗꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯦꯂꯣꯠꯁꯤꯡ ꯑꯗꯨ ꯊꯥꯗꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯦꯟꯗꯃꯥꯏꯟ ꯑꯃꯁꯨꯡ ꯕꯨꯕꯤ ꯇ꯭ꯔꯦꯞꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯄ ꯇꯥꯕꯅꯤ꯫ ꯂꯦꯟꯗꯃꯥꯏꯟꯁꯤꯡ ꯐꯨꯝꯕ ꯑꯃꯁꯨꯡ ꯕꯨꯕꯤ ꯇ꯭ꯔꯦꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯈꯤꯕ ꯆꯍꯤ 2024ꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯣꯜꯖꯔ 9,000 ꯍꯦꯟꯅ ꯁꯤꯖ ꯇꯧꯔꯒ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯚꯣꯇꯔ ꯃꯤꯂꯤꯌꯟ 3.5 ꯔꯣꯝꯗꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯂꯒ ꯆꯦꯟꯅꯈꯤꯕꯅ ꯚꯣꯠ ꯊꯥꯗꯕ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯅꯝꯗꯨꯅ ꯂꯥꯟꯖꯦꯟꯅꯍꯟꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯪꯒꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 29ꯗ ꯑꯍꯥꯟꯕ ꯐꯦꯖꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯖꯅꯨꯋꯥꯔꯤ 10 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯅ ꯑꯅꯤꯁꯨꯕ ꯐꯦꯖ ꯑꯗꯨꯒ ꯖꯅꯨꯋꯥꯔꯤ 15ꯗꯅ ꯑꯍꯨꯝꯁꯨꯕ ꯐꯦꯖꯒꯤ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯒꯤ ꯕꯦꯂꯣꯠ ꯄꯦꯄꯔꯁꯤꯡꯗ ꯃꯤꯂꯤꯇꯔꯤꯅ ꯕꯦꯛ ꯇꯧꯕ ꯄꯥꯔꯇꯤ ꯑꯗꯨ ꯈꯛꯇꯃꯛ ꯚꯣꯠ ꯊꯥꯗꯕꯒꯤ ꯑꯣꯞꯁꯟ ꯄꯤꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯡꯒꯣꯟꯅꯆꯤꯡꯕ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯁꯤꯇꯤꯁꯤꯡꯗ ꯃꯤ ꯑꯌꯥꯝꯕ ꯚꯣꯠ ꯊꯥꯗꯕ ꯊꯨꯡꯅꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯐꯤꯒꯔꯁꯤꯡ ꯊꯥꯗꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯂꯣꯀꯦꯜ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯚꯣꯠ ꯊꯥꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 35ꯒꯤ ꯃꯈꯥꯗ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯦꯝꯈꯤ ꯍꯥꯏꯔꯤ꯫